ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ngasisu mayamgi nungainabagidamak manipuri horror story amamuk puduna lakchari horror story asigi maming tamthiba upu wari asi science fiction story ama oina semjaba wari ni wari asida hingliba amati sikraba kanagumbi amataga marinejadi aibana wakhana sagacharaga tabiriba singi ngahak pathanabagidamata semjaba wari ni haujit mayamda khudol tamjari manipuri horror story tamthiba upu Ingal ki tang taramathoy irai numit ki ayuk ki pung nipan hele James Boyai Nandesori Lata mokoi mari du map ama paiduna umang amada asum lai asumna mokoina asum lakpata waraduna ukha amada pothari umang adu yamna si ingi lamlaki apik pa uche kayana khongbadagi nuksiba khonjal kaya su tari tanja adu da Boyaina Wari hey asu yamna lamna laisibo mahai bu cha khidro tawrisibo ha James nangdi wadro wadu ke yoni ai bu robot lo ha khawjaw siga chalisi phagi gi type ta che namu payo kayoni lakna langai dubo masidi hai mep yeba hibi ai kuna chalisi kya wali amta hairudana as aingonda onsil leyene nandesuri hai su haibani kya wali ke numit tadringai yumda muk halakadabanina khara thuna mafamdo yawnaba tawse is yadiko michingdaga liko hera adu nati nangdi wadabro ho waye se nosu yengo sigi singse masilan thoga sigi singsi amu yawgadaba aduga singsigi makha oyapna leiriba lokki lambi sida chalaga sigi singse amu kagadaba aduga yoroni nandi Nangi map sidi as sida har sidi ai koina chali sidi level 1 khakta ngai ne map ni na muk ha bra kaino angang ba bindu nawrisina karigino dabo yai level 1 phaw ma pung phadri angang ba bindu na mi sidi yu ni kaino yo as lehobuna phadu chalo tawriswa as taning di nupa mandaba ai po haibro yare hamyeng na irui thangge hai pasidi ikai bna sire duni as Lata Boyai nabani yare ko se lao salasi aikhoine awana thiba yadi karigumbu putu thingarati ha millionaire uithise hoine James adugi asadani ne chalise se mayam poilaw se mayam punamo khongsalase asumna makhoi kupal maridu yamna harau nungaina makoina pamliba pandam adugi damakta panthungba mado yawunaba chatli Makoina sum lakpata makoina mamangda amukta ukhidriba lamlaki sa uche kaya su uba phangki mayam singadu Boyaina photo kapli aduga Boyai gi nuksinajabi latana athaba notebook amada wahi khara isli asuna lakpada makoina achoba u amagi makhong yoroklei makoina u adugi makhong hek jawrakpada masada yamna nungonba amati masado ison sonthabagum tawki Masidagi makhoi mari adu u adugi makhongda phamthaduna ngehak potha si haiduna pothari tanja aduda makhoi yamna tumninga faroki maduda James na hai ekhoi kinum tawhi mafam si mawung amani ko ngasai makhai kaisu torom da bai khoi si u wasigi makhong jor koda khoi si pungpang pangthari si kaigino hai kanti chalasilo James na hayar diba wa adu tabada makhoi ahum su hoine sumini haiduna makhoi mari Pupuk haugan aduga u pambi asoba adugi makhongdagi parap thoraklei asumna makoina u pambi adugi manaktagi parap thorakpada makoina leiriba mafam adugi yelom thangba sarukta leiriba mongsong adomdagi karino khangdaba ama sorot chilakpado James Boyai Nandesori amadi latana uki madu ubada makoi pakhat aduna tofum khangduna mafam adudagi yangna senthori aduga mafam abada paktaduna lumlaga lei tanja aduda hojik chot chilakhiba posak ado mongsong adudagi khangchong thari aduga maikai amada sinana ba honari madu ubada makhoi marina khangli marudi hojik chenthori ba posak ado lamukni haiba khangli adubu yamna ngakpa mana aduk phingna chile iba lamok ado hojik makhoi marina leiramliba mafam madu yawrubada
turoi ngaroi chalamlaga bom tuduna haithakre madu ubada makhoi mari pungak ngai tawribadu karino haiba khangkhidi adubu makhoi tuminna jengduna lei asuna leiringai ikhang khanghaudana u adugi masa mareng mayam adudagi masing yamnaba kangi mawong manpa paiba ngamba tin mayam ama paithoraktuna u adugi makhongda pangthaduna taduna leiriba lamok aduda yomsinkhre masidagi ngihak lairaga kange mawong manba apaiba tin singada u aduda amuk naptuna leikhi matam aduda hauji u makhongda taduna leikhiba lamok ado leiramkhidi maduna takpati haujik paithorokliba tin singaduna lamok ado saru phawwa yauna sakhre haiba khangki aduga u adugi saruk ahum thokpagi saruk amati tin singaduna yomsinbadagi chawbu oiramki madu punamak ubada makhoi mari ngakkibana loiri masidagi makhoi mari ado mafam adu thadok lamlaga parap chatnaba haiduna mafam adudagi chenrai tanja aduda apikpa ujek masa singna nungsina khongbaki khonjal tarai maduda James na tung handuna yenglubada tin mayamaduna khongbo oiramki aduga u adugi akoibada phut mari manga mu pakna sangli taupa maikhu ama thadori maikhu aduna phangba unawana u pambi masa sing phawba mana khuithaki madu ubada James na mayamda haiki madu ubada mayamsu punga ngakhi aduga latadi makhatana khungchit ase chatpa kire haiduna kablai maduda James boyai amati nandia sorina mahakpu themjinki tanja aduda James na wakhal ama laklei asumna mahana wakhal ama lakpadagi nandia sori dawon silaga hai nandia sori nangi miptom to puthoro ha kedorage as lawda lokthorone as se stelede akadai o hai noishu yune sida ikhoina angang ba mukna bindu nami haidana haise maram leirami yemutu sida bindu amana mise sigi bindu sigi manakta ugi mogong manba ma yigisi urba masina takpadi masida angang ba masuna dodot namise masi dangerous oiba ngaktani adu wergati aikhoina masida iriba angang ba dot singse masigi mapa hek jorpadana aikhoi pathaba yateko hoini bai James nang haigumdana sida yigliba usigi makhongda angangba bindu ama namine fare aikhoine yam thuna chaknaba torsi aikhoina phanganaba tanariba potse araiba nati aduna aruba mafamda thanambase masana tabari aikhoine mikupna homsingna chachiko asum na hanaduna makhoi mari ado amuk chatpa hawi ngasai makhai makalam lamba maithong singado aki tujungbagi maithongna momon minok punamak manghan khrei ipa pakhatpa charang nabagi maithong puduna makhoina pamliba mafam arudabu yawrabadi haiduna satli asumna satlingai ngalamba atiasu nongmapai mapaina khanjinba horaklei matamdu nungju thawaibani nongsu ngahak lita adum taribani madu khangbanina makhoisu nongdagi ngathok jananaba raincoat amati tena chingba kaya puduna lakribani asumna ngalamba atia mamlakpa nungsit kanna silakpa aduda makhoi mari ado nungsit tawgadori male haiduna makhoi mafam saba amada lehounaba prap satli asumda makhoina asum lakpada nandia sorina map ado phaktoktuna karam mafamda angangba bindu nambagi haiduna jingakpada nungdum achau laiba mafam amada anganga masugi bindu ado namlammi masdagi nandia sorina nung leba mafam ado kadomdano haiduna yengduna asum lai aduga magi mamanaba ahum adudasu nung achau laiba mafam amada dangerous ki pin piri haiduna pau tamki masidagi makhoi mikup na humsingna asum lai asumna makhoina lakpada leipung masa laiba mafam ama yawrei hariba leipung sing adugi mathakta phajaba lai kayasu satli tasengna hek yebada khudhaiba kanagumba amagi leikon mali aduga mafam aduaida akanba nuksina sitpada una mayamna law khongduna fere hairi adugumlaba drissa ado yengbada makhoi mari mafam arudagi gam chatkataba phawba kauri masina makhoi mafam adugi phajaba do yengduna asum lai aduga boyaina magi camera ado puthokduna leising amati leipung sing ado photo kapli aduga latanasu magi notebook athaba ado puthokduna wahai khara isilli
ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯖꯦꯝꯁꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯗꯒꯤ ꯃꯁꯥ ꯑꯃ ꯊꯦꯛꯂꯒ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯔꯤꯕ ꯂꯩ ꯑꯃꯗ ꯐꯗꯠ ꯂꯥꯎꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯂꯩꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯜꯂꯨꯕꯗ ꯂꯩ ꯑꯗꯣ ꯑꯃꯨꯕꯒ ꯍꯤꯒꯣꯛꯀ ꯂꯥꯡꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯥꯏꯕ ꯉꯝꯕ ꯁꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯣ ꯃꯍꯨ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯦꯛꯄꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯈꯣꯡꯅꯔꯛꯇꯨꯅ ꯃꯐꯝ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ꯫ ꯃꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯛꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯌꯥꯡꯅ ꯆꯦꯜꯂꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯅ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯍꯩꯊꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯝꯕ ꯁꯦꯛꯄꯤꯁꯤꯡ ꯑꯗꯣ ꯄꯥꯏꯕ ꯉꯝꯗꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯂꯩꯄꯨꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯥꯠꯄ ꯂꯩ ꯑꯃꯒꯨꯝ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯅꯟꯗꯦꯁꯣꯔꯤꯗ "ꯅꯪꯕꯨ ꯉꯁꯥꯏ ꯅꯨꯡꯗꯨꯝ ꯂꯩꯕ ꯍꯥꯏꯗꯥꯏꯅꯦ? ꯑꯁꯤꯗꯤ ꯅꯨꯡꯗꯨꯝ ꯅꯠꯇꯦ ꯂꯩꯄꯨꯡꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ "ꯑꯩꯁꯨ ꯗꯥꯏꯔꯦꯛ ꯎꯕꯗꯤ ꯅꯠꯇꯦꯗꯅ, ꯃꯦꯞꯁꯤꯗ ꯌꯦꯡꯕꯗ ꯅꯨꯡ ꯃꯥꯜꯂꯨꯕꯗꯨꯗ ꯍꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏ ꯑꯃꯗꯤ ꯂꯇꯥꯅ ꯈꯥꯝꯗꯣꯛꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯊꯗꯨꯅ ꯃꯈꯣꯏ ꯅꯣꯡ ꯑꯗꯣ ꯍꯥꯡꯕ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯑꯗꯨꯗꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯇꯥꯅ "ꯑꯩꯈꯣꯏ ꯅꯣꯡ ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯆꯠꯂꯁꯤ" ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯔꯦꯟꯀꯣꯠ ꯑꯗꯨ ꯂꯤꯠꯁꯤꯟꯅꯔꯒ ꯄꯔꯞ ꯂꯥꯛꯏ꯫ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯇꯁꯦꯡꯅ ꯂꯇꯥꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯌꯥꯎꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯂꯇꯥꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯍꯥꯏꯔꯨꯔꯕꯗ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯅ ꯂꯣꯛꯀꯤ ꯖꯒꯥ ꯑꯃ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯅꯣꯡꯒ ꯇꯥꯕꯅꯤꯅ ꯃꯈꯣꯏ ꯆꯠꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ꯫ ꯑꯗꯨꯒ ꯏꯪꯕꯁꯨ ꯌꯥꯝꯅ ꯏꯪꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯀꯥ ꯂꯥꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯣꯛ ꯑꯗꯨꯒꯤ ꯖꯒꯥ ꯑꯃ ꯌꯧꯔꯛꯂꯤ꯫ ꯖꯒꯥ ꯑꯗꯨꯗ ꯃꯃꯤꯡ ꯈꯪꯗꯕ ꯃꯁꯥ ꯌꯥꯝꯅ ꯄꯥꯟꯕ ꯂꯩ ꯃꯈꯜ ꯑꯃ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯩ ꯑꯗꯣ ꯆꯥꯎꯔꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃꯒꯤ ꯃꯔꯦꯞꯃꯨꯛ ꯋꯥꯡꯕꯒꯤ ꯆꯥꯡꯗꯨꯃꯨꯛ ꯋꯥꯡꯉꯤ꯫ ꯑꯅꯦꯝꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯋꯥꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯆꯥꯁꯤꯡꯗ ꯍꯋꯥꯏ ꯊꯔꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯍꯩ ꯄꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯛ ꯍꯦꯛ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯂꯨꯛꯅꯨꯡ ꯑꯗꯨꯒꯤ ꯆꯤꯡꯃꯩ ꯑꯃꯗ ꯍꯥꯏꯐꯦꯠ ꯍꯥꯏꯊꯔꯒ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯣꯌꯥꯏꯅ ꯀꯥꯔꯤꯕ ꯎ ꯑꯗꯣ ꯎ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯁꯨ ꯂꯩ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯨꯝꯕ ꯑꯗꯣ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯣꯌꯥꯏꯅ ꯅꯦꯠꯂꯤꯕ ꯃꯁꯥ ꯑꯗꯣ ꯁꯦꯠꯊꯔꯛꯂꯦ꯫ ꯃꯗꯨꯗ ꯁꯦꯠꯊꯔꯛꯂꯤꯕ ꯃꯁꯥ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯂꯩ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯦꯛꯊꯔꯛꯂꯤꯕ ꯃꯁꯥ ꯑꯗꯨꯅ ꯀꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯀꯟꯊꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯎꯔꯝꯕ ꯂꯩ ꯑꯗꯨꯒꯤ ꯃꯍꯩ ꯎꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯥꯟꯕ ꯃꯍꯩ ꯑꯗꯣ ꯆꯦꯛꯈꯥꯏꯔꯛꯇꯨꯅ ꯃꯅꯨꯡꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯇꯔꯕꯨꯖꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯄꯥꯏꯊꯣꯔꯛꯂꯤꯕ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯄꯥꯟꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯎꯁꯤꯡꯒꯤ ꯑꯄꯤꯛꯄ ꯃꯁꯥ ꯐꯥꯎꯕ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯐꯨ ꯀꯟꯅ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯂꯨꯛꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ꯫ ꯑꯗꯨꯝꯅ ꯂꯣꯠꯍꯧꯕꯗꯒꯤ ꯃꯈꯣꯏ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯤꯅꯤꯠ 3ꯃꯨꯛ ꯀꯥꯞꯊꯣꯛꯂꯝꯂꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯨꯛꯅꯨꯡ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯨꯛꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯋꯥꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯉꯛꯄ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯈꯤ꯫
ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯂꯇꯥꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯔꯤꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯑꯁ ꯂꯇꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯌꯧꯗꯣꯔꯕꯅꯤ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯗ꯭ꯔꯣ ꯄꯥꯈꯠꯀꯅꯣ ꯆꯦꯛꯁꯤꯟꯅ ꯆꯠꯁꯦꯕ ꯑꯁ ꯅꯟꯗꯦ ꯅꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦꯕ ꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯤ ꯂꯇꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯣꯏ ꯗꯥꯕ ꯌꯥꯏꯅꯦ ꯑꯩꯅꯦ ꯅꯟꯗꯦꯁꯣꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏ ꯀꯨꯏꯅ ꯄꯟꯊꯔꯒꯨꯝꯁꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯌꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗ ꯑꯋꯥꯡꯕ ꯆꯤꯡ ꯑꯃ ꯊꯦꯡꯅꯔꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗꯨ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯨꯒ ꯑꯉꯧꯕ ꯂꯩꯆꯤꯟꯁꯨ ꯀꯨꯞꯁꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯊꯔꯒ ꯆꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯦꯡꯕꯅ ꯀꯥꯟꯅꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯟꯗꯦ ꯅꯪꯒꯤ ꯃꯦꯞꯇꯨꯕꯨ ꯆꯨꯝꯃꯕꯣ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯞ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤꯗꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅ ꯆꯤꯡꯁꯤꯗꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤ ꯅꯟꯗꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯁ ꯗꯥꯕꯨ ꯌꯥꯏ ꯁꯤꯒꯤ ꯃꯦꯞꯁꯤꯗ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯑꯃꯠꯇ ꯅꯝꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯍꯥ ꯀꯗꯥꯏ ꯌꯦꯡꯒꯦꯅꯦ ꯑꯣ ꯈꯪꯉꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯁꯨꯝꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯑꯩꯈꯣꯏꯅꯦ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯇꯦꯟ ꯈꯜꯂꯒꯅꯦ ꯌꯥꯔꯦꯛꯁꯪ ꯑꯃ ꯁꯦꯝꯍꯧꯕꯅ ꯐꯅꯤꯀꯣ ꯚꯥꯏ ꯖꯦꯝꯁꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤ ꯀꯥꯕꯗ ꯃꯌꯥꯏ ꯐꯥꯎ ꯌꯧꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯑꯗꯨꯝ ꯇꯥꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯦꯛꯐꯝ ꯆꯥꯐꯝ ꯁꯦꯝꯍꯧꯕꯅ ꯐꯒꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯀꯥꯒꯗꯧꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯏꯁ ꯌꯥꯝꯅ ꯅꯛꯄꯒ ꯃꯥꯜꯂꯤ ꯁꯨꯡꯌꯧ ꯌꯧꯗꯦꯅꯦ ꯕꯣꯌꯥꯏ ꯁ꯭ꯋꯥꯏꯗ ꯇꯦꯟ ꯈꯜꯂꯁꯤ ꯁ꯭ꯋꯥꯏꯁꯦ ꯈꯔꯁꯨ ꯊꯦꯜ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅꯦ ꯆꯤꯡꯁꯦ ꯑꯃꯨꯛ ꯀꯥꯅꯅꯕ ꯇꯧꯔꯁꯤ ꯉꯁꯤꯒꯤꯗꯤ ꯉꯝꯃꯔꯣꯏ ꯋꯥꯕꯅ ꯂꯣꯏꯔꯦꯕ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯟ ꯈꯟꯗꯨꯅ ꯇꯨꯝꯅꯕ ꯍꯤꯞꯅꯕ ꯁꯦꯝꯈꯤ ꯅꯣꯡ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯣ ꯌꯥꯝꯅꯁꯨ ꯏꯪꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯅꯣꯡ ꯍꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝ ꯑꯗꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯣꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯣꯡ ꯇꯥꯈꯤꯕꯗꯒꯤꯗꯤ ꯌꯥꯝꯅ ꯏꯪꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯦꯝ ꯊꯥꯟꯗꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯄꯥꯟꯗꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅ ꯑꯗꯨꯝ ꯏꯪꯉꯤ ꯑꯗꯨꯅ ꯃꯈꯣꯏ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯦ ꯍꯌꯦꯡ ꯐꯥꯎꯕ ꯋꯥꯔꯤꯅꯔꯅꯤꯍꯦ ꯚꯥꯏ ꯖꯦꯝꯁ ꯋꯥꯔꯤꯕꯨꯗꯤ ꯋꯥꯔꯤꯅꯔꯅꯤ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯤꯡꯅ ꯍꯟꯕ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯤꯡꯅ ꯍꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯣ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯂꯇꯥꯅ ꯑꯁ ꯅꯣꯏꯅꯕꯨꯗꯤ ꯍꯥꯏꯔꯤꯌꯦ ꯑꯩꯗꯤꯅꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯃꯥꯏꯕꯤꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ ꯍꯦꯔꯥ ꯂꯇꯥ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯣꯏꯗ ꯃꯦꯞꯀ ꯄꯤꯔꯛꯏꯁꯤ ꯈꯪꯉꯦꯗꯅ ꯍꯣꯏꯅꯦ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯔꯥꯞꯄꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯥꯟꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯒꯤ ꯑꯗꯨꯃꯛ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯇꯨꯝꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯝꯅꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯟꯗꯦꯁꯣꯔꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯕꯣꯌꯥꯏꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯅꯟꯗꯦꯁꯣꯔꯤꯅ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯕꯨ ꯍꯧꯗꯣꯛꯂꯒ ꯕꯣꯌꯥꯏ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯥꯈꯠꯅꯗꯨꯅ ꯇꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯞꯊꯔꯒ
ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯤꯡꯂꯛꯂꯤꯕ ꯑꯗꯣ ꯖꯦꯝꯁ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯅ ꯎꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫